ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯔꯩꯒꯤ ꯃꯍꯩ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯨꯔꯩꯒꯤ ꯃꯍꯩ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯀꯣꯂꯦꯖꯇ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯊꯪ ꯂꯥꯛꯅꯔꯛꯂꯤ꯫ ꯅꯨꯔꯩꯁꯨ ꯀꯣꯂꯦꯖ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤ꯫ ꯅꯨꯔꯩ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯨꯔꯩꯅ ꯀꯣꯂꯦꯖ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯉꯣꯟꯗ ꯍꯦꯛ ꯀꯥꯔꯟ ꯇꯥꯗꯨꯅ ꯂꯩꯕ ꯔꯥꯖꯦꯟ, ꯕꯨꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯔꯩ ꯂꯥꯛꯄ ꯎꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯗꯨꯒ ꯅꯨꯔꯩꯗ "ꯍꯣꯏ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯨꯔꯩꯅ "ꯆꯥꯔꯛꯇꯦ" ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯉꯣꯟꯗ ꯍꯦꯛ ꯀꯥꯔꯟ ꯇꯥꯗꯨꯅ ꯂꯛꯅꯩ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯔꯩ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯔꯥꯖꯦꯟ, ꯕꯨꯀꯨꯜ, ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛ ꯏꯟꯅꯔꯛꯇꯨꯅ ꯂꯛꯅꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯅꯨꯔꯩꯅ ꯌꯥꯝꯅ ꯏꯀꯥꯏꯒꯗꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯖꯦꯟ, ꯕꯨꯀꯨꯜ, ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯔꯩꯒꯤ ꯏꯀꯥꯏꯒꯗꯕ ꯑꯁꯨꯝ ꯇꯧꯔꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯅ ꯇꯧꯔꯤꯕꯗꯣ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯉꯥꯡꯗꯦ, ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯊꯦꯝꯖꯤꯟꯕ ꯑꯃꯗꯤ ꯈꯥꯝꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯁꯟꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯣ ꯍꯦꯟꯅ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟ, ꯕꯨꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯔꯩꯁꯦ ꯑꯦꯛꯖꯥꯝ ꯊꯥꯎꯕ ꯌꯥꯎꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯛꯖꯥꯝ ꯊꯥꯕꯗꯣ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯔꯥꯖꯦꯟꯅ ꯅꯨꯔꯩꯒꯤ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯃꯗ ꯃꯍꯥꯛꯅ ꯅꯣꯠꯀꯤ ꯆꯦ ꯑꯃ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯦꯛꯖꯥꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯝꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝ ꯇꯧꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯔꯥꯖꯦꯟ, ꯕꯨꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯁꯤꯗ ꯅꯤꯌꯣꯝ ꯂꯥꯟꯅ ꯆꯤꯠ ꯇꯧꯗꯨꯅ ꯄꯔꯤꯈꯥ ꯊꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥ ꯂꯥꯎꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ "ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯅꯣꯠ ꯇꯧꯔꯒ ꯄꯩꯈꯥ ꯊꯥꯏꯕ ꯀꯅꯥꯅꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯔꯥꯖꯦꯟꯅ "ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯨꯔꯩꯁꯦ ꯃꯥꯜꯂꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯔꯩꯅ "ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯩꯗꯤ ꯅꯣꯠ ꯇꯧꯁꯨ ꯇꯧꯗꯅ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯖꯥ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯅꯨꯔꯩ ꯁꯥꯎꯕ ꯌꯥꯗꯦ, ꯅꯣꯠꯇꯨ ꯄꯨꯊꯣꯔꯛꯑꯣ, ꯅꯪ ꯃꯈꯥ ꯇꯥꯅ ꯐꯝꯅꯤꯡꯉꯒꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯔꯩꯗꯤ ꯈꯪꯖꯗꯕꯅꯤꯅ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯣꯖꯥ ꯑꯗꯨꯅ ꯅꯨꯔꯩꯒꯤ ꯕꯦꯒ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯊꯪ ꯆꯦꯛ ꯇꯧꯔꯛꯄꯗ ꯉꯁꯥꯏ ꯔꯥꯖꯦꯟꯅ ꯍꯥꯞꯆꯤꯟꯈꯤꯕ ꯅꯣꯠ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯅ "ꯀꯔꯤꯒꯤꯅꯣ ꯅꯆꯤꯟ ꯑꯗꯨꯛꯌꯥꯝ ꯊꯤꯔꯤꯕꯗꯤ?" ꯍꯥꯏꯗꯨꯅ ꯆꯩꯔꯝꯂꯒ ꯃꯇꯨꯡ ꯃꯅꯥꯎ ꯍꯌꯦꯡ ꯍꯦꯛ ꯇꯧꯕꯗ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯅꯨꯔꯩ ꯇꯧꯔꯤꯕꯁꯦ ꯔꯥꯖꯦꯟ, ꯕꯨꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯁꯥꯎꯔꯪ ꯌꯨꯔꯪꯅꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯏꯔꯤꯕꯗꯣ ꯃꯈꯥ ꯇꯥꯅ ꯏꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯦꯛꯖꯥꯝꯗꯁꯨ ꯔꯥꯖꯦꯟꯅ ꯅꯨꯔꯩꯗ ꯅꯣꯠ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯨꯔꯩꯅ ꯍꯥꯟꯅꯅ ꯆꯦꯛ ꯇꯧꯈꯤꯕꯅ ꯃꯍꯥꯛꯅ ꯂꯧꯊꯣꯛꯇꯨꯅ ꯁꯦꯒꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯔꯥꯖꯦꯟꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯣꯏꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯔꯥꯖꯦꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯀꯨꯜꯅ "ꯍꯦꯔꯥ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯍꯣꯔꯦꯟ ꯑꯦꯛꯖꯥꯝ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯥꯒꯤ ꯃꯇꯨꯡꯋꯥꯏꯗ ꯂꯩꯕ ꯃꯤ ꯑꯃꯗ ꯊꯣꯛ ꯁꯤꯟꯅꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯣꯔꯦꯟ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯊꯛ ꯂꯥꯎꯅ ꯑꯩ ꯇꯧꯒꯦꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝ ꯍꯧꯔꯕꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯕꯨꯀꯨꯜꯅ ꯇꯨꯃꯤꯟꯅ ꯅꯨꯔꯩꯒꯤ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯐꯥꯟ ꯑꯗꯨꯗ ꯆꯦ ꯑꯃ ꯊꯛ ꯂꯪꯁꯤꯟꯈꯤꯗꯨꯅ ꯅꯨꯔꯩꯅ ꯐꯝꯊꯔꯛꯄꯗ ꯌꯥꯎꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯍꯦꯛ ꯍꯧꯔꯛꯄꯒ ꯉꯍꯥꯟ ꯂꯥꯎꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ
mafam asida chit tawduna no tawduna parikha thare haiduna lawnarakpadagi wajaduna kanano haiduna hangi matam adu rajenna masiki nurai haibi kai khangde bise asna dum tawribani oja mana maram oiraga yam langhalle akhoi dine fataba satra sugum hura jinthi tawbasidine tanthu ki ta leiye asomna rajenna tanthu ki si hairakpaga bokul amadi pari mukoi manaba singnasu tanthu ki si haiduna ya langnarakli matam aduta oja aduna nuraida haugatna ba haibada mahana haugapada awoyomaki phamjinduna noto leiramlei masidigi oja aduna ngahamukta soina nonda warning tawkhruba natra karigidamakta hanjen tawribano na thoklo haiduna thokhanki nuraina thabak ado aina tawba nati makhuni tawbuni haiduna rajen hoida makhut thinduna takli adubu oja aduna yare tholo haiduna kauthokre masidigi nurai exam thabado yahun khidi tawribasita nurai yamna sawningki madudagi nurai parikha matam lorakpa ngaiduna maha college ki gate laiki exam hek loibaga rajen pukul amati pari makhoi ahum parap thorakli paris na sanaduna yamna nungaina noktuna matamar nurai parap changsilaktuna rajen gi makhajaida khupang na thaki matamar rajen asu karigino nangna khupak tharisi haiduna makhoi ani sangkat narakli makhoi ani ki matau aduta mana akoibada chatliba exam thaba lakpa satra satri punamak changsinraktuna kaidore haiduna yingrakli matamar da nuraina nakhoina aigi exam to oli bese karigino noina karigino pa ingonda not hapchalibido haiduna hanglakpada rajena maduni revenge saiji nangna opa sadana ojada kaigino na aikuna tawba thabo haiduido asumna hairakpadu tanuraina aina kari haidokhraba lei haiduna hangli matamatu rajena hoi nangna karigino nangi khawdu da aikona talap hapjam madubu ojada na haidoklibu karigino nangna ojada haidokpadagi aikoi yumda kyam sina phui khangra asomna haipada nuraina noina tawba thabakto adum tawjo kariga ai khawda hapsilaklibano noina adum tawdabadi kariguma pharabadi aise ojana kari khankidorige asomna halakpada bukulna madu khanba khantaba khoi khangdine aikoi gidi sojalore nang yang wali nang kulesi tamliyo makhadi awabagi loiba nairoi asumna hairamlaga pari amati rajen pukul mukhoi ahumdo nuraida yamna karimana noksallamlaga chatkhrai matamaruda nuraigi mamanabi ama changselai arutuga kari haraminu moisiba noi hanana yandaw leibro adumna hairpada nurai kaplaga ngha nongma mukhoina talap saban numitni oja singna nakhoi class e talap manam nami haiduna check torokpada aina mukhoigi manakta lepiwi matamaduda mukhoina aigi khawda talbato hapchan kibani matamaduda aina rajenna hapchalakpani haiduna ojada takthokhi maram madu he hayawdabada ojana isu yauna phakhi dawribani aradagi ojana mathang check tawpada rajenani haibasu khanglakpadagi rajenbu yamna thina phuraga school dagi matam kharagi oina tanthokibani adugi matungdagi di mukhoigi kangphudo yungi mama pana yamna phura male adagi ni engonda mona onselak laklibasi asomna nuraina hairakpa adu damamanabi aduna yamna nungaitana moise pura gunda ngaktani mukhoiga manarunu salasilo asomna hairakpa nuraina mukhoiga manadaba haiduna aisu phana kandi chenbani adubu upalekte hauji exam thabasu yadrabanina pek chabadi soidre asomna nurai yamna nungaitana mayumlomda halakhi mamana leita mahai tamhanbiduna college ado yamna wana karakdibani hauji amuk pek chaduna mahak college tamba do exam thabang gamdana toklagara khallubada mahak hena sawningba haibado oirakle madamaduna rajen bukul amadi pari makhoi ahumda karigumba khrati tawraki haiduna khankrei amaromda nurai mahaki mamase matam amaki thudo hendona muming chatliba amaibi amani mahaki mapu amati mapuksu amaibi ngakta oirami masigi matungdagidi nuraina mahaki mamaki manakta sangsilakli nuraigi masa inung nungaitaba wakhal nungaitabagi mami ama tabaduda nuraigi mamana hai kaidoragini nangbo haiduna hangi nuraina college thokriba thodoksing adugi matangda wari liduna khanghalli matamaduta nuraigi mamana hai nupa masa haibasi nupa masani moinabu tawgena khangthrabadine aphapata kari mata khirloi sodina adumak tawakadoribani moiga managa nuko asomna harpada nuraina adoima moise karigumba khardi khangansi imagi mahai singdu tawraga makhoise amtang langna sira nurai gi wafam madu da mamana hai madu gi wafam do anjak suna panganu madu aphaba thabak nati se sak tum thung na ba tawro
ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯔꯩꯒꯤ ꯃꯃꯥꯗꯤ ꯍꯤꯡꯈꯣꯜꯗ ꯏꯟꯁꯥꯡ ꯍꯦꯛꯄ ꯊꯣꯛꯈ꯭ꯔꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯈꯥꯝꯂꯕꯁꯨ ꯅꯨꯔꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯒꯤ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯗꯤ ꯃꯄꯨ ꯃꯕꯣꯛ ꯑꯣꯏꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯛꯂꯤ꯫ ꯅꯨꯔꯩꯒꯤ ꯃꯃꯥꯅ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄ ꯀꯥꯟꯗꯅ ꯅꯨꯔꯩꯗꯣ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯔꯩ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯔꯥꯖꯦꯟ, ꯕꯨꯀꯨꯜ, ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯀꯣꯂꯦꯖꯀ ꯑꯃꯠꯇ ꯆꯠꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯊꯪ ꯃꯊꯪ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯄꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯆꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯔꯩ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯆꯞ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯃꯍꯥꯛ ꯇꯨꯝꯗꯕꯤꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯥꯖꯦꯟ, ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯨꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯗꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯃꯒꯤ ꯃꯇꯥꯏꯗ ꯃꯈꯣꯏ ꯐꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯤꯗꯥꯛ ꯉꯥꯎꯔꯤ꯫ ꯅꯨꯃꯤꯠꯇꯣ ꯔꯥꯖꯦꯟ ꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯕꯨꯀꯨꯜ, ꯄꯥꯔꯤ ꯑꯃꯗꯤ ꯔꯥꯖꯦꯟ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄꯥꯔꯇꯤ ꯑꯗꯨ ꯁꯤꯜꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯀꯅꯥꯝꯇ ꯄꯨꯟꯗꯦ꯫ ꯄꯨꯜꯂꯕꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯖꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯄꯨꯟꯕꯗꯤ ꯑꯣꯏꯗꯦ꯫ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯆꯥꯔꯦ ꯆꯥꯃꯤꯟꯅꯩ, ꯉꯥꯎꯔꯦ ꯉꯥꯎꯃꯤꯟꯅꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯆꯥꯕ ꯊꯛꯄ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯨꯏꯅ ꯂꯥꯡꯊꯣꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯖꯦꯟ, ꯕꯤꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏꯁꯤꯡꯗꯣ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯇꯤꯟꯅꯖꯕꯒꯤ ꯋꯥꯅꯤ, ꯂꯝ ꯇꯣꯉꯥꯟ ꯇꯣꯉꯥꯜꯂꯤ꯫ ꯈꯔ ꯅꯛꯅꯖꯔꯕꯁꯨ ꯈꯨꯜꯗꯤ ꯇꯣꯉꯥꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯃꯥꯒꯤ ꯈꯨꯜꯗ ꯆꯠꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯔꯤꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯒꯥꯔꯤ ꯑꯗꯣ ꯑꯗꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯏ꯫ ꯄꯥꯔꯤꯅ ꯌꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ "ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯒꯥꯔꯤ ꯊꯧꯅ ꯃꯃꯥꯏ ꯑꯗꯣ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯅ "ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯌꯥꯡꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯑꯩꯉꯣꯟꯗ ꯁꯥꯎꯐꯝ ꯐꯪꯂꯤꯕꯁꯤꯕꯣ? ꯒꯥꯔꯤꯒꯤ ꯃꯅꯤꯡꯗꯒ ꯇꯣꯡꯕ ꯖꯥꯠꯂꯅꯦ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯥꯔꯤꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ "ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯁꯤꯕꯣ?" ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯕꯁꯨ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯃꯇꯝ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯣꯡ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯔꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯒꯦ, ꯅꯣꯡꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯍꯥꯛ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗꯒꯤ ꯇꯥꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤ ꯒꯥꯔꯤ ꯑꯗꯣ ꯈꯪꯈꯥꯝ ꯈꯥꯝꯃꯤ, ꯑꯗꯨꯗꯨꯒ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯈꯔ ꯊꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ "ꯍꯥꯏ, ꯀꯅꯥꯅꯣ? ꯍꯥꯏ, ꯑꯗ ꯂꯩꯔꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯩ ꯅꯪꯕꯨ ꯑꯩꯅ ꯀꯟꯕꯤꯒꯗꯧꯔꯤꯕꯅꯤꯅꯦ." ꯑꯁꯨꯝꯅ ꯉꯥꯡꯂꯗꯨꯅ ꯄꯥꯔꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯀꯞꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯃꯆꯤꯟꯗ "ꯑꯩꯕꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯁꯣꯜꯂꯤ꯫ ꯄꯥꯔꯤꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯍꯥꯏ ꯏꯕꯦꯝꯃ, ꯅꯪ ꯅꯊꯟꯇ ꯁꯤꯗꯩꯁꯤꯗ ꯑꯃꯝꯕꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯁꯦ, ꯑꯩ ꯅꯪꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯒꯦ꯫ ꯐ꯭ꯂꯥꯛꯁꯇ ꯅꯪ ꯄꯥꯏꯔꯧꯁꯦ." ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯌꯦꯡꯗ ꯄꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯣ ꯏꯄꯣꯝ ꯄꯣꯝꯈꯠꯂꯒ ꯃꯨꯁꯤꯟ ꯃꯨꯔꯦ꯫ ꯃꯃꯤꯠ ꯑꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯏꯂꯪ ꯂꯪꯅ ꯂꯩꯔꯝꯕꯗꯨꯗ ꯄꯥꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯂꯥꯎꯔꯒ ꯆꯦꯟꯕꯗ ꯇꯨꯁꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯔꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗꯨ ꯈꯨꯟꯀꯠꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫
yu ngauba ki nishaga loina ma han khrabani masidagi di ma ki gari da kakatuna hannaga yengdabida gari ado start tawduna yamna yangna thorokhi asomna yamna yangna thorokpuna hojikti mkhoi ki leikai yoksilakli मखोई के लेकाई यौसिलपदुता कीब खरदी फरी अदुपु मयुमक्ति यौद्रिबनिना महा कीबदि हनब नते मसिदगी दीपारी यामना यांगना मखोई की लेकाई की मखोई की लेरक मसिल युम अदु यौंगना प थौजिलकली मतम अदुदा महा की गाड़ी मनिंगदा कनागुम्बा अमा तोंगलकपगुम मंगोंदा साहुम फंगी पारी गाड़ी अदो गियर मथंग मथंग पानसिंदुना पंगलेदा लेखतुना थौरकली असमने यामना यांगना थौरकपदा गाड़ी अदु कंट्रोल तौबा ngamhudabadagi pari मखोई की गेटता गाड़ी अदु यांगना थोमजिंदुना गाड़ी अदु का यावना मसाबदो पुंगतियक तियकले गाड़ी अदुना गेटता थोमजिंखिबगी अहोब मखोल अदु ताबदा पारी की युमगी मियुसिंग चेंथोकनरकली मखोई की युमदा नतना अकोयबदा लेरिबा मिसिंगसु हौरबा मखोल अदु ता मखोई लोइनमक चेंथोकनरकली गाड़ी एक्सीडेंट थोकले हाइबसे मखोइनसु खंगली मरमदी गाड़ी अदुना ngangkhatlaka yamna yakna throklaga bomb launa thomjinkiba adudani masidagi ti pari gi ibung manungsu pari naga hanjallaktabaga yamna yangna gari throklaga boom launa thomjinkiba aduta mayam chinthoknalaktuna yengbadadi pari yamna phibam thina soklaga leiramki masidagi ti mayam marang lang aduna kutakta gari amada pari bu hospital tamna pukhre adubu pari na thoriba gari aduti mamaya to pungkai kaibada natana gari adugi mamangi pam ani su tekle aduga gari adugi tinki su loina mak sagai duna hojikti yamna thina gari adu su shokle somtana kamdauri pari hospital jorok labada doctor na operation mathang tawkhre pari ki mamit ani asa hojik ugni uroi khangtaba makhai aruba phiumda laikhre aduga masa adusu koma da laikhre पारी की ओरिबा फिबम मसिदा मयामना यु नौरक गाड़ी थौबदगी तौरिबनी मथोंग चाबा अंगांग नति हाजुना सैनरी सोमद नाकल अमदना पारी की ममा मपा की अवाबादो उरगा सोमद नुरैदी यामना हौना नोकली मसिदगी दी महांगना मथंगदी पोकुल अमदी राजेन मकोई अनीदा तौरगनी हाजुना वखल खनबा हौरखी अदुगा नुरैना खंगबरा अदुनिदना नखोइना ngami haiduna lairaba ikhoibu asukama hentana khanba nupini haiduna nखोइना तोरंगबदा तौबा अतै तौबदी खरब फै एग्जाम थाबा याहनदबदुदी नखोइगी ख्वाइदगी असोइबनी सात्र इखोइना ख्वाइदगी लुना खनजबसे एग्जाम नि असमना नुरैना मुरुम सोनल लेरिङै महाकी ममा संगसिलकलगा हाय नुरै इमा कै हाइगे हाय नंबुंगा हान मखैगा इमान मानदि कै तोरबगे नंबो इमा आई कईदौरगे किसी तौदेना हाय नाम हाइमद वालोट कनो नामा आइनागा खरगा सोले नति नंबु कईदौरगे हाइबनी इमा आई किसी तौदे हाइबनी आदुबु ओरबति फै करिगुमदने इमाना ताबा नुंगाइतबा पावगा ताराबदि आइदिने सिदोकदबनि खंगु अस कईरो इमाना हाइदुबो आई कईदौरगेबा हाय नंग हंदक मरक्सि कईनो मैथौ तौई मची उंगदनगा फमलदना नति नुपाना हागा करी तौगे मनंबो अस इमा सिदीबा अथोंग जादबा वा ngakta असमना नुरै फु हौगतुना चटखी नुरैगी ममा यमना पाखत चहोवी हाय इमा इचादनी लेरिसे करोले काय असिनगा मरोमा नुक्सीबिदना इमा इचासे खोंथांग खुदिंगी गे यंगसनबिरे हाय ngauसनबा थबक तौगनु असमना हायरकपदुदा नुरै खंगी माचाना लाइरेस लेसाबी फारकपा असिता पाखत चरिबनी हाइबसी मसिकी मतुंग हौजिक्ति पारी महाक आईसीयूदा मतम खरा लेतबा याररोय हाइदुना लेखिबदुता राजन अमदी बुकुल याम नुंगाइजरमदी मखोय अहुम हेके पुनबदो हौजिक्ति मखोय अनि खतमक पुल्ले मतम अदुदा राजेनना कमाइना बु थौबु गारिनु खंदिबनी गति गेट मया अदुदा माना कन्ना ngangkhaleबा पॉम तारी गारिदुसु गियारदो आयोना पानखलमे हाय गेट मया अदुदा सिलर दु कन्ना लेखलगा गियारदो हाइचिनना पानजलिबदुबु निमितुमा यामदि थखिबनिने असमना मखोय अनि वारी सानरिङै मखोयगी मतुंगलोमदा अहल अमा लाक्ले अरदुगा हाय इबुंगो अनि वा अमता हंगे असमना चंगपदु राजेना हे हल करिरो आइखोयदे नत्रदि हंगो मैतबरो वारी अरुबुमा सानरिङसिदा या कयादा मचुंग पाट नाइजिबा nganगुने थक्सी खासी गासि करिबते हे यावदिदा हाय सोमदा नुपी अमगा चटखिब्रो
ꯑꯦ ꯀꯩꯅꯣꯅꯦ ꯑꯍꯜ ꯑꯩꯈꯣꯏꯁꯤꯕꯨ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯤ ꯄꯥꯟꯅꯔ ꯂꯩꯕ ꯃꯑꯣꯡꯅꯤꯅꯦ ꯏꯍꯦ ꯑꯩꯅ ꯍꯪꯂꯤꯕꯅ ꯑꯃ ꯅꯈꯣꯏꯅ ꯈꯜꯂꯤꯕꯅ ꯑꯃ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯗꯩꯁꯤꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯣꯇꯥꯏ ꯆꯨꯗꯥꯏꯅꯕ ꯅꯨꯄꯤ ꯑꯃꯒ ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯑꯍꯜ ꯑꯃꯗꯤ ꯆꯠꯈꯤꯒꯨꯝ ꯇꯧꯕꯅꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯒꯤ ꯈꯟꯅꯔꯝꯂꯤꯕꯅꯤ ꯅꯨꯄꯤꯗꯣ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦꯅ ꯑꯉꯥꯎꯕꯤꯔꯣ ꯑꯗꯨꯕꯣ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤꯅꯦ ꯃꯇꯣꯝꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯤ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯊꯣꯛꯂꯒꯕꯅꯣ ꯃꯥꯁꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯖꯥꯠ ꯅꯠꯇꯦꯅꯦꯍꯦ ꯅꯈꯣꯏꯅꯗꯤ ꯃꯣꯇꯥꯏ ꯆꯨꯗꯥꯏꯅꯩ ꯍꯥꯏꯗꯅꯒ ꯅꯣꯡꯅꯕꯒꯁꯨ ꯁꯥꯔꯤ ꯏꯆꯥꯒꯤ ꯐꯖꯕꯗ ꯉꯥꯎꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯂꯥꯏ ꯐꯥꯎꯕꯅ ꯉꯥꯎꯗꯅ ꯂꯥꯏ ꯆꯪꯕꯗꯒꯤ ꯉꯥꯎꯔꯤꯕꯁꯤ ꯎꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯟꯅ ꯑꯣ ꯑꯗꯨ ꯃꯥꯗꯤ ꯀꯃꯥꯏꯅ ꯉꯥꯎꯈ꯭ꯔꯤꯅꯣ ꯅꯨꯄꯥ ꯀꯥꯏꯅꯕꯗꯤꯔꯣ ꯏꯌꯥ ꯌꯦꯡꯉꯨꯅꯤꯁꯦ ꯍꯣꯏ ꯅꯨꯄꯥ ꯀꯥꯏꯅꯕꯗꯒꯤꯅꯤ ꯅꯈꯣꯏꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯅꯤꯁꯥ ꯆꯥꯕ ꯃꯥꯟꯕ ꯃꯅꯤꯡ ꯁꯨꯝꯕ ꯀꯥꯡꯕꯨꯁꯦ ꯃꯁꯤꯅ ꯉꯥꯎꯍꯟꯕꯤꯔꯝꯂꯤꯕꯅꯤ ꯃꯈꯣꯏꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯃꯗꯤ ꯂꯛꯅꯕ ꯃꯔꯨꯗꯒꯤꯅꯤ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯂꯛꯅꯕ ꯃꯈꯣꯏꯁꯤꯡꯁꯦ ꯁꯤꯔꯒ ꯐꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯣ ꯔꯥꯖꯟ ꯑꯃꯗꯤ ꯕꯨꯀꯨꯜꯗ ꯃꯃꯤꯠ ꯑꯗꯣ ꯐꯩꯅ ꯌꯦꯡꯉꯝꯂꯒ ꯅꯈꯣꯏꯁꯨ ꯑꯍꯜ ꯑꯃꯗ ꯊꯛꯁꯤ ꯈꯥꯁꯤ ꯀꯌꯥ ꯈꯪꯗꯦ ꯅꯄꯨꯟꯁꯤ ꯁꯥꯡꯉꯣꯏꯀꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯕꯨꯀꯨꯜꯅ ꯑꯍꯜꯗ ꯑꯍꯜ ꯍꯥꯏꯕꯁꯤꯁꯨ ꯁꯥꯎꯔꯤ ꯃꯥꯜꯂꯦꯅꯦ ꯍꯨꯔꯥꯟꯕꯗ ꯍꯨꯔꯥꯟꯕ ꯍꯥꯏꯔꯗꯤ ꯁꯥꯎꯋꯦ ꯑꯗꯨꯅꯤꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯟꯅ ꯕꯨꯀꯨꯜ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯏꯅꯤꯅꯦ ꯀꯔꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯦ ꯅꯪꯒꯤꯁꯤ ꯅꯤꯀꯤ ꯃꯥꯜꯂꯤꯗ ꯑꯁ ꯅꯤꯀꯤ ꯋꯥꯐꯝ ꯅꯠꯇꯦꯃꯤ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨꯗꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯄꯥꯔꯇꯤꯒ ꯅꯤꯡꯁꯤꯡꯉꯛꯏꯔꯕ ꯑꯗꯨꯝꯇ ꯅꯠꯇꯦꯁꯦ ꯍꯧꯖꯤꯛꯀꯤ ꯑꯍꯜꯗꯨꯅ ꯍꯥꯏꯕꯗꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯔꯨꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯁꯤꯡꯗꯣ ꯑꯐꯕ ꯑꯣꯏꯔꯣꯏꯒꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤꯗꯨꯗ ꯀꯥꯔꯟꯒ ꯇꯥꯔꯨꯔꯕ ꯑꯣꯏ ꯅꯠꯇꯦ ꯅꯨꯔꯩꯗꯨ ꯑꯩꯈꯣꯏꯅ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯀꯣꯂꯦꯖꯁꯨ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯀꯨꯏꯔꯦꯗꯅ ꯃꯥ ꯑꯩꯈꯣꯏꯒ ꯊꯦꯡꯅꯗ꯭ꯔꯤꯁꯦ ꯃꯥꯅꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯄꯥꯔꯤꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯤꯕ ꯆꯠꯂꯣ ꯑꯦꯔꯥ ꯀꯃꯥꯏꯅ ꯊꯣꯛꯍꯟꯗꯣꯏꯅꯣ ꯑꯁ ꯅꯪꯒꯤꯁꯤꯗꯤ ꯅꯨꯔꯩꯗꯣ ꯂꯥꯛꯑꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯄꯨꯔꯒ ꯊꯣꯝꯖꯤꯟꯕ ꯑꯣꯏꯇꯥꯔꯦꯅꯦ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯒꯥꯔꯤ ꯑꯗꯨꯗ ꯃꯥꯅ ꯋꯥꯀꯣꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯃꯊꯥꯛ ꯐꯩꯖꯤꯜꯂꯛꯑꯗꯤ ꯑꯗꯨꯝ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯗꯅ ꯑꯣ ꯔꯥꯖꯦꯟ ꯚꯥꯏ ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯈꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯃꯁꯥꯃꯛꯅ ꯑꯗꯨꯛ ꯀꯟꯅ ꯂꯩꯈꯠꯂꯒ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯁꯨ ꯒꯦꯠ ꯃꯌꯥ ꯑꯗꯨꯗ ꯒꯦꯠ ꯌꯧꯁꯤꯜꯂꯛꯄ ꯍꯥꯏꯁꯤꯗꯤ ꯅꯪꯁꯨ ꯉꯥꯏ ꯑꯩꯁꯨ ꯉꯥꯏ ꯂꯣꯏꯅꯃꯛ ꯒꯤꯌꯥꯔ ꯍꯟꯗꯔꯤ ꯉꯥꯛꯇꯅꯤ ꯃꯥꯗꯤ ꯌꯦꯡꯉꯨ ꯒꯤꯌꯥꯔꯗꯣ ꯃꯇꯣꯟꯗꯅꯤ ꯃꯥꯅ ꯄꯥꯜꯂꯝꯃꯤꯁꯤ ꯌꯥꯔꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯥꯏ ꯋꯥꯠꯁꯤ ꯇꯣꯛꯁꯤ ꯀꯩꯗꯧꯉꯩꯅꯣꯃ ꯑꯅꯥꯕ ꯍꯪꯉꯨꯔꯒ ꯂꯣꯏꯔꯦ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯁꯨꯝ ꯂꯩꯕꯁꯤꯗꯤ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯖꯦꯟꯅ ꯊꯨꯕ ꯑꯃ ꯂꯥꯛꯆꯅꯤ ꯑꯩꯗꯤ ꯃꯊꯥꯁꯦ ꯃꯩ ꯍꯧꯅ ꯁꯥꯕ ꯍꯧꯔꯛꯂꯕꯅꯤ ꯌꯨꯝꯗꯅ ꯃꯔꯣꯜ ꯑꯃ ꯌꯨꯝꯗꯅ ꯀꯩꯗꯧꯔꯕ ꯑꯣ ꯌꯨꯝꯗꯗꯤꯅꯦ ꯑꯩꯁꯦ ꯆꯥꯛꯀ ꯍꯥꯞꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯉꯥꯡꯕꯗ ꯆꯥꯔꯤꯕ ꯅꯤꯁꯥ ꯃꯆꯥꯁꯤꯒ ꯄꯨꯟꯁꯤꯕꯨ ꯁꯥꯡꯗꯣꯛ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯔꯥꯖꯦꯟ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯁꯤ ꯂꯣꯏꯔꯒ ꯊꯕꯛ ꯐꯪꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯀꯔꯤ ꯊꯕꯛ ꯈꯔꯗꯤ ꯆꯦꯟꯕ ꯐꯕꯖꯥꯠꯅꯤ ꯐꯔꯦꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ ꯑꯗꯨꯗꯨꯗꯅꯦ ꯑꯃꯨꯛꯇꯪ ꯂꯥꯛꯎ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯁꯦꯅ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯑꯗꯨ ꯍꯟꯗꯛ ꯂꯥꯛꯏꯕ ꯃꯟꯗꯦ ꯑꯁꯤꯗꯅꯦ ꯆꯠꯂꯁꯤ ꯏꯕꯥꯅꯤ ꯑꯗꯨꯗꯨꯒꯅꯦ ꯀꯔꯤ ꯂꯩꯕꯒꯦꯗꯨ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯪꯗꯣꯛꯂꯨꯔꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯤꯀꯨꯜꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯔꯥꯖꯟ ꯑꯃꯗꯤ ꯕꯨꯀꯨꯜ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯟꯅꯔꯛꯂꯤ ꯃꯇꯝꯗꯨꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯌꯥꯝꯅꯁꯨ ꯉꯜꯂꯤ ꯀꯔꯤ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯃꯁꯤꯗꯒꯤꯗꯤ ꯅꯨꯔꯩꯅ ꯊꯕꯛ ꯑꯁꯤꯗꯤ ꯍꯧꯈ꯭ꯔꯕꯅꯤꯅ ꯃꯊꯪ ꯇꯧꯔꯈꯤ ꯉꯁꯤꯗꯤ ꯕꯨꯀꯨꯜꯗ ꯑꯣꯏꯅ ꯇꯧꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯨꯔꯩꯅ ꯕꯨꯀꯨꯜꯒꯤ ꯃꯃꯤꯡ ꯃꯊꯥ ꯅꯍꯥꯟꯃꯨꯛ ꯄꯥꯔꯤꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯤ ꯅꯨꯔꯩꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯅꯨꯔꯩꯒꯤ ꯃꯃꯥꯅ ꯈꯜꯂꯤꯕꯁꯤ ꯅꯨꯔꯩꯁꯦ ꯍꯟꯗꯛ ꯃꯔꯛ ꯎꯡꯉꯒ ꯐꯝꯕ ꯑꯃꯗꯤ ꯀꯣꯂꯦꯖ ꯆꯠꯇꯕ ꯑꯗꯨꯗ ꯃꯍꯥꯛꯀ ꯈꯪꯅ ꯆꯥꯟꯅꯖꯕ ꯃꯤꯑꯣꯏꯁꯤꯡ ꯀꯥꯏꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯔꯩ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ
ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯕꯣꯀꯨꯜꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯃꯥꯟꯅꯕ ꯔꯥꯖꯟꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯕꯣꯀꯨꯜꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯨꯛ ꯁꯥꯟꯅꯔꯤ ꯑꯗꯨꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯕꯣꯀꯨꯜꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯕꯣꯀꯨꯜꯗꯣ ꯒꯦꯝ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒꯦꯝ ꯁꯥꯟꯅꯔꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯕ 10 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯁꯣꯝꯗꯅ ꯅꯨꯔꯩ ꯊꯕꯛ ꯍꯧꯔꯛꯂꯤ ꯕꯣꯀꯨꯜꯅ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯉꯥꯏꯅ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯄꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯃꯨꯛ ꯒꯣꯡ ꯂꯥꯎꯅ ꯑꯁꯨꯝ ꯊꯦꯡꯖꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯑꯗꯨꯝꯅ ꯒꯣꯡ ꯂꯥꯎꯅ ꯑꯁꯨꯝ ꯊꯦꯡꯖꯤꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯨꯗ ꯕꯣꯀꯨꯜꯅ ꯀꯔꯤꯅꯣꯅꯦ ꯃꯄꯥꯟꯗ ꯒꯣꯡ ꯊꯦꯡꯖꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯕꯣꯀꯨꯜꯗꯣ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯊꯣꯛꯂꯒ ꯌꯦꯡꯉꯨꯒꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯟꯗꯦ ꯃꯁꯤꯗꯒꯤꯗꯤ ꯕꯣꯀꯨꯜꯗꯣ ꯑꯁꯨꯃꯛ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛꯀꯁꯨ ꯒꯣꯡ ꯊꯦꯡꯖꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯀꯨꯜ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯕꯣꯀꯨꯜꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯀꯨꯜꯅ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯣꯡ ꯊꯦꯡꯖꯤꯜꯂꯤꯕꯗꯨꯅ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯣꯏꯒꯤ ꯇꯝꯅꯕꯤꯒꯥꯏꯗꯨ ꯑꯣꯏꯔꯕꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯣꯀꯨꯜꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯊꯣꯔꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯃꯥꯏ ꯑꯗꯣ ꯏꯃꯨꯡꯂꯣꯝꯗ ꯍꯦꯛ ꯂꯩꯁꯤꯟꯈꯤꯕꯒ ꯃꯍꯥꯛꯅ ꯃꯃꯤ ꯁꯥꯃꯤ ꯁꯨꯃꯥꯡꯗ ꯀꯔꯤꯅꯣꯃ ꯎꯈꯤ ꯃꯗꯨ ꯎꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛ ꯐꯠ ꯂꯥꯎꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯁꯨꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕ ꯃꯃꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯍꯟꯇꯣꯛꯂꯒ ꯍꯧꯔꯤꯕ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯇꯨꯝ ꯑꯣꯏꯅ ꯌꯥꯟꯊꯔꯒ ꯂꯩꯔꯤꯕꯗꯣ ꯕꯣꯀꯨꯜꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯕꯣꯀꯨꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯀꯨꯜꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯀꯨꯜꯅ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯀꯔꯤꯅꯣꯃ ꯃꯇꯨꯝ ꯑꯃ ꯐꯝꯂꯒ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕꯣꯀꯨꯜꯒꯤ ꯃꯃꯥ ꯃꯄꯥ ꯊꯣꯛꯂꯛꯇꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯕꯣꯀꯨꯜ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯕꯨꯡꯉꯣ ꯃꯝꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯃꯄꯥꯟ ꯑꯁꯤ ꯃꯩ ꯊꯥꯟꯖꯔꯕꯁꯨ ꯑꯥꯗ ꯍꯧꯔꯤꯕ ꯆꯣꯔꯐꯣꯟ ꯑꯁꯤꯗꯗꯤ ꯃꯩꯒꯤ ꯃꯩꯉꯥꯟ ꯌꯧꯕ ꯅꯠꯇꯦ ꯑꯃꯝꯕꯁꯤꯗꯕꯨ ꯅꯪꯅ ꯆꯣꯔꯐꯣꯟꯒꯤ ꯃꯁꯥ ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯌꯥꯟꯊꯔꯒ ꯂꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯒꯤꯗꯨꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯃꯝꯕꯁꯤꯗ ꯀꯝꯗꯧꯅ ꯎꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯍꯥꯏ ꯅꯪ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯈꯥꯏꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯕꯣꯀꯨꯜ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯆꯣꯔꯐꯣꯟ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯃꯤ ꯃꯁꯥ ꯃꯔꯦꯡ ꯑꯃꯠꯇ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯀꯨꯜꯅ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯄꯨꯝꯃꯝ ꯃꯝꯃꯒ ꯂꯩꯔꯝꯃꯤ ꯉꯁꯥꯏꯗꯣ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩꯗ ꯒꯣꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯁꯨꯝ ꯃꯄꯥꯟꯗ ꯇꯥꯏ ꯑꯗꯨꯗ ꯑꯩꯅ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯒ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯑꯁꯦ ꯏꯃꯨꯡꯂꯣꯝꯗ ꯂꯩꯁꯤꯜꯂꯛꯄꯗ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯗꯨ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯒꯤ ꯑꯃꯨꯛ ꯂꯩꯊꯣꯔꯛꯄꯗ ꯁꯨꯃꯥꯡꯗꯗꯤ ꯂꯦꯞꯄꯝꯗ꯭ꯔꯗꯨꯅ ꯆꯣꯔꯐꯣꯟ ꯑꯁꯤꯒꯤ ꯃꯁꯥꯗ ꯂꯦꯞꯄꯒ ꯐꯝꯃꯒ ꯃꯇꯨꯝ ꯑꯣꯏꯅ ꯂꯩꯔꯝꯃꯤꯕꯅꯤ ꯐꯔꯦ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯆꯣꯔꯐꯣꯟ ꯃꯁꯥ ꯎꯕ ꯉꯝꯕꯁꯤꯕꯨꯉꯣ ꯅꯪ ꯃꯉꯥꯏꯔꯦ ꯍꯩꯕꯣ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄ ꯀꯥꯟꯗ ꯐꯥꯎꯕ ꯈꯖꯤꯛꯇꯪ ꯃꯃꯤ ꯁꯥꯃꯤ ꯀꯣꯏꯅꯗꯤ ꯎꯏ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯉꯥꯟꯅ ꯐꯥꯎꯕꯗ ꯌꯧꯕꯗ ꯋꯥꯔꯤꯕ ꯆꯣꯔꯐꯣꯟ ꯑꯁꯤꯒꯤ ꯃꯁꯥꯗ ꯑꯃꯨꯕ ꯑꯃ ꯌꯥꯟꯊꯕꯗꯨ ꯅꯪꯅ ꯎꯔꯕꯅꯤꯅꯦ ꯍꯥ ꯆꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯣꯀꯨꯜꯗꯣ ꯃꯊ꯭ꯋꯥꯏ ꯀꯌꯥ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯂꯣꯝꯗ ꯃꯍꯥꯛꯁꯨ ꯆꯪꯂꯛꯂꯤ ꯃꯄꯥꯕꯨꯡꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯕꯣꯀꯨꯜ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯍꯤꯞꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕꯣꯀꯨꯜꯁꯨ ꯊꯦꯡꯂꯦ ꯇꯨꯝꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯍꯤꯞꯊꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯃꯤꯠꯇ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯖꯥꯠ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯈꯤ ꯃꯤꯅ ꯇꯝꯅꯕ ꯍꯥꯏꯔꯤꯕꯗꯨ ꯍꯧꯖꯤꯛꯀꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯗ꯭ꯔꯕꯁꯨ ꯇꯝꯅꯔꯤꯕꯗꯨꯗꯤ ꯑꯁꯦꯡꯕꯅꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ
माइबरा माइबीरा अमा येंथोक्तबदि याद्रे असमना खल्लगा बुकुलदो तुमथखी महाकना हेक तुमथरकपगा महाकी खुयागी कांथोल मरुम अदुदगी कनागुम्बा अमा हौगलगले मदो ममाइदि उदे मसम्बदो ज्वाई ज्वाई थादरी अरुतुगा मसादो करी फिजोन सेलिबनो खंगदी मुसिन मुई ममी उनसु तवी मसिदगिदी बुकुलगी मखोंग अदु पाइरगा कांथोल अदुगी खुयारोमता सुर लाक्तुना मसादो सिंथै अदुमना सिंथखिबदुदा बुकुलदु कन्ना लाउरगा मिकप खंथोक थोरई महाना मिकप थोरकपदति महाकी मखोंग अदो कमलाक फावबा खुयारोमदा सिंथरगा यानथरगा लेरमी मतम अदुदा बुकुलदु हुमांग नपि कांगदुना महाक फुक लाउना हौगली अदुगा मखोंग अदो सत सत कोनसली करिनो होजिक एंगोदा तलमलिबदुबो मंगला ताइबंगला हाइदुना मथमोइदा खंजरी मंग ओइरगना मतौ करौना मखोंग अदु मखादा यानथरमलिबनो हाइदुना महाक पाखटपना लोइरी तौरिबा थबक असि कनागुम्बा अमना महाकपु हादनबगिदमक्ता तौरकपनि हाइदुना महाक यामना कीखी मसिगी मतुंग बुकुलदु महाक कोंदुम तासलगा कांखल थारगा यामना सेक्सिनना कांखल अदो येपसलगा महाक कांखल मनुंग अदुता फजुबका सुबसलगा तुमिन्ना तासलगा लैरी असुमना महाना हेक लैखिबगा महाकी अकोइबदुता कनागुम्बा अमा कोदरोक चटपकी मखोल अमा ताखी मतमरुदा बुकुलना नंग कनानो करिगिनो नंगना इंगोदा असुमना किहलिबसे नंग कनानो नंगना इंगोदा असुमना उलगा नंगे कानबा करिनो अदुमना बुकुलना हाइरोबदुता हौजिक महाना तारिबा खोंजलदो ताखिद्री मसिदगिदी बुकुलना अइना वांगंगलबदी मासी हनखिबा जाति असुमना खंदु लेरिङै खंगौदना महाकी कांथोल अदो ज्वार हाबगुमना थोक थोक नोमलई बुकुलदी अमुक तोइबा किमन खिबना यामना कन्ना लाउख्रे महाना अदुमना लाई थोए बुत थोए कना लैगे आइपोमुक्ता कनबियो हाइदुना सुरोन पारोन पांगलाउदा लाउरकपदुता बुकुलगी ममागा मपागा दुसु चेंसलकली अदुगा कैदोरबगी इबुंगो से लेंगनु ज्वार हारिबसे नंग लेंगबदी नंग नखोंग ngorkani हाइदुना थेमजलई मतमरुदा बुकुलना करी ज्वार हाबनि हाइबा असुमना हाइरगा महाकना अकोइबदुदा कोइलै लेजुना जेलकपदा बलबसिंग अमति महाकी फियांखोक्ता यालिबा फिसिंग अदो नुमकपदुता महाकचु खंगली ज्वार हाबनि हाइबसे असुमना ज्वार हाबगी यामना कन्ना निकलिङैगी मतमदुता मपालोमतना कना लैगे आइपोंगता कनबियो हाइदुना कन्ना लाउरी बुकुलना महाकी मपादा कनानो मपादा लाउरी पाबुंग हाइदुना हाइरुबदा मपापुंगना हय अदुति कनानो हाइबदो तोलगा अमुते येंगुसोदना हाइरखी मतमरुदा बुकुलसु होय पाबुंग हाइदुना महाक यामना कन्ना नोमलिबा अदुकी मरक्ता महाक चटुना मपान जौरकले महाना थोंग अदु हांदुक्लगा मपानदा येंथोक्लुबदा नुरै लेपलगा लैरमी नुरै लेपगा लैरम्बा अदुता बुकुलना नुरै नंग ओइरे कै हाइगे नंग लाखोबो चंगो असुमना हाइरकपदा नुरैना यारानिये असिदने थबम सौसिलाव असुमना हाइरकपदा बुकुलना असुकन ज्वार हाबगी नोमिंगसिदा करी थबनो चकदुइसिबो हाइदुना हंगी मतमर नुरैना लाक्ता लाउसे हाइदुना बुकुलगी खुदांग पाइदुना थुंगा लोमदा परप थोलई असुमा थोलकपदुता मखोई फिमु सेटपा मखोई खरा लेपगा लेरमी बुकुलदो नुरैना फिमु सेटपा सिंगदुगी मखुत्ता सिनख्रे मतम अरुद्दा बुकुलना नुरै नंग तोइसे करिनो हा नंग तोइसे करिनो हाइबनिदा असुमना बुकुलदु ngang हजि माबु सिंगदुना पुरिबा फिमु सेटपा सिंगदुना सोर लाक्तुना सुम सिंगदुना पोरकले नुरैदी असुम तामहौरी बुकुलना नुरै हाइदुना कन्न कौरी मतमरुद्दा फिमु सेटपा सिंगदुना बुकुलबु पाकलबा नुपाक अमगी मथक्ता मसादो लोंथेक्तोक्तुना थम्मी रदुगा मखोइना पाइरकपा चावरबा पाकलबा सिंजंग अमना महाकी मख्वांग अदुता कक्थटनबगिदमक्ता थांपाक अदो हाइगलई रदुगा यामना कन्ना यानथरकपदा बुकुलगी मख्वांग अदुता पांदुना मख्वांग अदो सवक लाउना तंखाइ ताख्रे अदुतुगदी बुकुलदो मिकप खमथोक थोलखी मतमरुद्दा महाकी अकोइबदा ममा मपा अमति लेकाइगी मियुइसिंगसु लेरमखी मतमरुद्दा बुकुलना सोर थबेत होंदुना अई हुजिकी कनो तौदुबो
ꯃꯤꯁꯤꯡꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯩꯒꯤ ꯈ꯭ꯋꯥꯡꯗꯤ ꯑꯁꯨꯝꯅ ꯕꯣꯀꯨꯜꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯀꯨꯜꯒꯤ ꯃꯄꯥꯅ ꯍꯩ ꯏꯕꯨꯡꯉꯣ ꯁꯦ ꯋꯥꯈꯜ ꯑꯃꯨꯛꯀ ꯇꯥꯎꯁꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯈꯔ ꯕꯣꯀꯨꯜꯒꯤ ꯃꯃꯥꯏꯗ ꯈꯤꯛꯆꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯀꯨꯜꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯔ ꯇꯞꯅ ꯇꯞꯅ ꯍꯣꯜꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯃꯪ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯀꯨꯜꯒꯤ ꯃꯄꯥꯕꯨꯡꯅ ꯃꯪꯗ ꯀꯔꯤ ꯎꯔꯤꯕꯅꯣ ꯅꯍꯥꯛꯅ ꯑꯗꯨ ꯀꯨꯏꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕ ꯑꯃꯗꯤ ꯅꯁꯥ ꯑꯗꯨ ꯁꯣꯔ ꯐꯨꯟꯒꯠꯄꯒꯨꯝ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯀꯨꯜꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯗꯨ ꯇꯥꯕꯗ ꯕꯣꯀꯨꯜꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯈꯤꯕ ꯆꯤꯡꯊꯦꯛꯄꯗꯒꯤ ꯀꯟꯕꯤꯔꯛꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯁꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯤ ꯃꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯡꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯀꯨꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯇꯧꯔꯛꯂꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯀꯨꯜꯅ ꯄꯥꯕꯨꯡ ꯑꯩꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯀꯨꯜꯒꯤ ꯃꯄꯥꯅ ꯐꯅ ꯀꯨꯏꯔꯦ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯀꯨꯜꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯪ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯑꯇꯣꯞꯄ ꯃꯪ ꯑꯃ ꯃꯪꯈꯤꯕꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯕꯣꯀꯨꯜꯒꯤ ꯃꯄꯥꯕꯨꯡꯅ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤ ꯑꯗꯨꯗꯅꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯔꯒꯅꯨ ꯐꯔꯦ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯅꯤꯅ ꯅꯃꯥꯏꯅ ꯊꯥꯗꯣꯛꯂꯨꯔꯣ ꯑꯗꯨꯒꯅꯦ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯒꯅꯦ ꯀꯣꯂꯦꯖ ꯆꯠꯅꯅꯕ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯣꯀꯨꯜꯒꯤ ꯃꯄꯥꯗꯨꯗꯤ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯀꯨꯜꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯜꯂꯒ ꯃꯍꯥꯛ ꯔꯥꯖꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯀꯨꯜꯒꯤ ꯃꯃꯥꯅ ꯑꯌꯨꯛ ꯍꯦꯛ ꯌꯥꯍꯧꯔꯛꯄꯒ ꯑꯃꯨꯛ ꯆꯠꯂꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯣꯀꯨꯜꯅ ꯏꯃꯥ ꯆꯠꯂꯗꯕ꯭ꯔꯥ ꯅꯠꯇꯦ ꯆꯠꯂꯕꯅꯦ ꯁꯦ ꯂꯨꯄꯥ 1,000 ꯑꯃꯇ ꯄꯤꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯃꯃꯥꯅ ꯀꯩꯗꯧꯅꯕ ꯄꯩꯁꯥꯅꯣ ꯅꯪꯕꯨ ꯒꯨꯂꯤꯒ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯀꯨꯜꯅ ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯟꯗ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯄꯤꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯀꯨꯜꯒꯤ ꯃꯃꯥꯅ ꯂꯨꯄꯥ 1,000 ꯄꯤꯕꯤꯈꯤ ꯕꯣꯀꯨꯜ ꯌꯥꯝꯅ ꯍꯔꯥꯎꯅ ꯔꯥꯖꯦꯟꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟꯁꯨ ꯂꯣꯏꯁꯤꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯟ ꯑꯃꯗꯤ ꯕꯣꯀꯨꯜ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯔꯥꯖꯦꯟꯒꯤ ꯃꯄꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯤꯕꯅꯤ ꯅꯨꯃꯤꯠꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡꯅ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯀꯨꯜ ꯑꯃꯗꯤ ꯔꯥꯖꯦꯟ ꯑꯁꯨꯝ ꯂꯥꯛꯄꯗ ꯕꯣꯀꯨꯜꯅ ꯔꯥꯖꯦꯟꯗ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯇꯣꯞꯄ ꯑꯃꯗꯅ ꯃꯍꯥꯛ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯪ ꯑꯗꯨꯗꯅꯤ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯈ꯭ꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯂꯤ ꯑꯗꯨꯒ ꯔꯥꯖꯦꯟꯅ ꯍꯥꯏꯔꯤ ꯍꯦꯔ ꯏꯕꯣ ꯑꯗꯨꯒꯨꯝꯕ ꯃꯪꯗꯨꯗꯤꯅꯦ ꯅꯣꯡꯃꯗ ꯑꯩꯗꯤ 3,000 ꯍꯦꯟꯅ ꯇꯥꯗꯅ ꯃꯪꯉꯤ ꯊꯣꯛ ꯊꯥꯛ ꯃꯪꯗ ꯇꯧꯋꯦꯗꯅ ꯍꯦꯛꯇ ꯇꯥꯏꯕꯪꯗ ꯑꯩꯈꯣꯏꯁꯨ ꯁꯤꯒꯗꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯣꯀꯨꯜꯅ ꯔꯥꯖꯦꯟꯗ ꯉꯔꯥꯡ ꯃꯍꯥꯛꯉꯣꯟꯗ ꯊꯣꯛꯈꯤꯕ ꯇꯝꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯔꯩꯅ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯃꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯅꯕ ꯇꯧꯁꯤ ꯀꯔꯤꯅꯣ ꯏꯇꯥꯎ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯍꯥꯏꯕꯣ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃ ꯌꯦꯡꯉꯒ ꯑꯩꯈꯣꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯍꯟꯕ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯁ ꯅꯪꯅꯕꯨꯗꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕ ꯕꯣꯀꯨꯜ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯇꯧꯔꯛꯇꯦ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯁꯨꯝꯅ ꯕꯣꯀꯨꯜ ꯑꯃꯗꯤ ꯔꯥꯖꯦꯟ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕꯣꯀꯨꯜ ꯑꯃꯗꯤ ꯔꯥꯖꯦꯟ ꯃꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯏꯁꯩ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯜ ꯂꯥꯡꯂꯝꯕꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ
isai ado horai namidang di sodana yengba chatsi haiduna makhoi yanari mayum hek joropaga bokul amadi rajen magi imungta changna duna haujikti makhoi chaba thakpa tawduna pothanari somtra nuraina horai namidang di bokul do pari da tawkhiba aduga chap manana tawduna mahak pusu awaba nangalagi khandra laikhrei masidagi di bokul amadi rajen makhoi ani do haina khibagi matungina namidang aduta isai yengnabagi damakta lakhi yamna nungai ki isai adusu nopaga langbaga khebaga chongpaga phanbaga asomna makhoina isai yengba loisilakpadadi namidangi pung 13 muk taslaklabani matam aduda bokul gi lukhamda kanagumba mana khupakna kanna tharakhi matam aduda bokulna kanano hadin leithubaduda mayam mongodagi yengaktabida chongbaga phanbaga tawdun leiramli laubuga khongbuga bokulna kanano haiduna mahakki mamanaba rajenda hangi adupu rajena kaidorobagi haiduna hangi matam aduda bokulna mahakki lukhamda kanagumba amana khupanga tharami haiduna tamli adupu rajena nangi tungdune ene leirise kanama tharakte haiduna khumi adupu bokulna tharai haiduna duma hai matam adu rajena farese yumda halasila o hairi matam aduda bokulna su hoi aisu kaya hainalaktre chalasila o haiduna makhoi ani do punna muk laklei tongan ba gari ni matawa sumna rajen mamang da thauri araduga bokulna matunglom da thauri makhoi ani asum lakpana haujikti bokul gi mayum gi lerak ato yoksalakli aduga rajen su makhoi gi khullom da dumak thaukrei bokulna makhoi gi lerak lomda asum thauchilakpata lambi gi mapanda nupi ama phamlaga mamai non tharaga lerami nupi ado masam su yamna sangi aduga phuritna angaga masu malili aduga hangampal masu gi phanik am seli laptang na yengmada lesabi masa su mali masak matau ga yamna phajaram ga tabagi mongni matam maruda bokulna kanano ne ai khoi gi ler ka sida nupi ma phammaga lerami basibo amam atheng asida mobile phone ma bu pai khrabadi hektama ki dabagi mongni ne ma gi sibu kaidori bezat asam na hairaga bokulna gari edu khabi nupi adu ta gari gi lak adu su kapselibani nupi adu bokul lai kaina yeng thoroppa khotokpa kayamna tawdi tumina adumak phamli masi su amata lengdi matam madu da bokulna kariyoi masi nupi sina huai mai amata hajakti ni hai ibema kanano nangbo ai khoi gi lekai asidagi miro nati ai naga lakliba kasi karimata yengakte ne asum nangairaga asum changselubata nupi aduna nahe aduna kapagi khonjar tarakhi bokulna kariro masiki nupi sina kapagi monga tawribasina hai nangbu chenga ne na puthuklamlaga hundupirmabu nangbo asum na nupi adugi sayengda pairubadadi nupi ado bomb launa tukhi bokul pakhatpa amati akiba amaga lonana masado ithak thakna nupi aduda yengi matamar nupi ado mamai lesilakpadadi parina ukhiba adugumna mamai ado ipom pomli aduga mami ado ilangna pangga leiramle matam maduta bokul kanna laroga gari adogi manak tamna chenselli aduga mahaki gari ado start hauduna mayum jongna pa yamna kanna thorokhi asumna mahana gari ado yamna gyar mathang panduna thorokpada mukoi gi thungalo to yoksilakpada nupi yama mahaki mamangda khangchen chenselakhi matam maduda bokul do yamna kanna lauramlaga mahak lambi adugi mapanda leiba drain aduta gari ado yamna yangna thojinki asumna break phaba ngamhoktabadagi drain aduti jungchenduna mahaksu yamna sathina soki masidagi di gari longsin kibagi makoladu tabadutta bokul ki halamana do senthong narakli aduga yum adugi lambi adugi manak nanga leiba yum sing adutagi mi sing adusu senthong narakli matam aduta bokulna ihing na hing amaga loinena drain aduta tasillaga sujallaga leiramba aduta mayamna chingkatuna bokul do haujikti hospital da purana bagidamakta chatnakrei masigi matung bokul su pari da tawkhiba aduga chap manana mahaki mamit adu aruba phiyom da leikhi aduga mahak ICU da su leikhi pari na tawkhiba aduga chap manana bokul na soglakpa aduta rajendi tofum lapam amata khangjaban masidigi mahak su kiduna amaibagi mayumda
ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯔꯥꯖꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯪꯁꯤ ꯑꯔꯛ ꯑꯈꯪꯅꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯗꯧꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯅꯪ ꯉꯁꯤ ꯏꯕꯨꯡꯉꯣ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯁꯣꯛꯂꯛꯀꯗꯧꯔꯤ ꯇꯥꯛꯄꯅꯤ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯄ ꯊꯕꯛ ꯑꯃꯈꯛ ꯇꯧꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯤ ꯑꯁꯤꯕ ꯑꯃꯗꯤ ꯑꯍꯤꯡꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯅꯍꯥꯛꯅ ꯃꯤꯑꯣꯏ ꯑꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯨꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯉꯥꯛꯄꯤꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯐꯔꯛꯂꯣꯏ꯫ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ, ꯅꯍꯥꯛꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯏꯈꯤꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯔꯥꯖꯦꯟꯅ ꯅꯨꯔꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯔꯩ ꯀꯣꯂꯦꯖ ꯐꯥꯎꯕ ꯇꯝꯍꯟꯈꯤꯗꯕꯅꯤ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯔꯥꯖꯦꯟꯅ ꯅꯨꯔꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯕꯦꯝ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯂꯦꯝꯕꯗꯤ ꯈꯛ ꯊꯥꯔꯛꯂꯔꯣꯏ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯏꯕꯦꯝ ꯑꯗꯨꯕꯨ ꯃꯥꯏꯕꯤꯔꯅꯤ ꯏꯕꯨꯡꯉꯣ꯫ ꯏꯄꯨ ꯑꯃꯥꯏꯕ, ꯅꯨꯄꯤꯗꯨ ꯃꯥꯏꯕꯤ ꯅꯠꯇꯦ, ꯆꯨꯝꯅꯒꯤ ꯁꯥꯇ꯭ꯔꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯦꯛꯂꯒ ꯇꯧꯍꯜꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅꯅꯦ ꯆꯠꯂꯒ ꯍꯥꯏꯖꯔꯨꯔꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯉꯥꯛꯄꯤꯔꯛꯂꯕꯗꯤ ꯅꯍꯥꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯖꯦꯟꯅ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯅꯨꯔꯩ ꯍꯣꯏꯒꯤ ꯃꯌꯨꯝꯗꯤ ꯃꯍꯥꯛ ꯈꯪꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯔꯩꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯔꯥꯖꯦꯟꯒ ꯈꯪꯅꯕ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯨꯔꯩꯒꯤ ꯌꯨꯝ ꯍꯪꯂꯨꯔꯒꯦ ꯈꯟꯗꯨꯅ ꯅꯨꯔꯩꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯗꯨꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯅꯨꯔꯩꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯔꯥꯖꯦꯟꯅ ꯅꯨꯔꯩꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯨꯔꯩꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯟꯅ नुरैगी ममान्नबी अदुगी मोबाइल नंबर लौरगा हंगनबददी महाक हौजी बाजारदा फुरित फिरोन लैरी हाइदुना हाइरकपदगी राजेन्ना नुरैगी ममिंग लेफम अमदी जगह हंख्रे मतम अदुता नुरैगी ममान्नबी अदुना नुरैगी महाके लेकाई अमदी मखोइगी युमलाकना चिंबा मथंग मथंग हाइरक्तुना राजेन्दा लेफम ताख्रे मसिदगिदी राजेन्ना नुरै होइगी युमलोमदा लाक्ली राजेन्ना नुरै होइगी युमलोमदा लाको मतमदु याम फना यामना थेंजिनख्रबनी पुंग 3 खर हेलबनी मसिदगिदी राजेन्ना नुरै होइगी मयुमदा लाको मतमददी नुरैदु लैरमद्रे मतमनु नुमिदांग वाइरमगी पुंग 4 मुक तारबनी नुरै होइगी युमथंगनबदा लैबा मिसिंगदा नुरै होइगी इमुंगसे कदाइदा चखिबगी हाइदुना हंगी मतम अदुता राजेन्दा नुरै होइगी युमथंगनरिबा इमुंग अदुगी मियोइ अमना नुरै अमदी महाकी ममादी नुरै होइगी ममागी मपामदा करिनो उसोप अमा तौबे हाइबरा अदुगी चखिबनी हाइदुना हाइरक्ले मतम मरु राजेन हाइंग ओइना लाक्लगी खलदुना महाक नुरै होइगी युमदुदगी थोलखी मतम अरु राजेन्ना नुरै होइगी युमथंगनरिबा इमुंग अदुता नुरै होइगी इमुंग मनुंगसे कमायना तौबनो हाइदुना हंगी मतम मदुता इमुंग अदुगी मियोइ अदुना मखोइसे ममा मसादा लैबनी मखोइगिने हाइबदा कनासु लैत्रबनी ममादो nganwai मतमददी माइबी तेक तेक ओइदुना इमुंग पुरंबनी अदुबु हौजिक्ति मखोइ अदुसु माइबी ओइबा तोक्थोख्रे थबय इंखांग चप्पा ngमखिद्रे ममादो अरुबा लैना अमा नाखिबदगी महाग यामना सोजिनख्रबनी मरम अदुना नुरैना हौजी खुलगी करिगी थबक खरा चथोकचिन तौरगा फिसारोसा खरा तौरगा इमुंग पुनरी हाइदुना हाइरखी वफम मदु ताबदा राजेन्ना खंगली राजेन महाकी मंगोंदा तोरक्लिबा मानबसिंग तौहलिबसी नुरै मसामंगना नत्रगना नुरैगी ममाना तौहलिबनी हाइबसी खंगलखी मतम मदुदा राजेन्ना मखोइगी युमथंगनबा इमुंग अदुता हंदक मरक मखोइगी ममानबा अनिना सोखिबा अमति मखोय तौरक्लिबा थबकसिंग अदुगी मतांगदा वारी लिदुना खंगहली मतम मदुदा युम अदुगी हाइबदी नुरै होइगा थंगनरिबा युमथंगनरिबा इमुंग अदुगी मियोइ अदुना नुरैना अदुमना तौरंगनी हाइबदी कोइ थाजदी नुरैदी थुदो हेदोकना ग्यान ताबा अमदी मीतेक मिरौ खंगबा मिंगोंदा काइजदबा आंगांगनी अदुना नकोना खालिबा वाखंदो ओनरमगनी अतोपा मिने तौरकपा ओइरमगनी हाइदुना राजेन्दा हाइरकपदगी राजेन महाक मयुम लोमदा ओइना हलक्ले मतमदु नुमित पुंगता ताख्री मथंगी नोंग आलकपदा नुरै होइदा चत्तुना लाले हाइजगे खंदुना लैरिबनी
ꯁꯣꯝꯗꯅ ꯅꯨꯔꯩ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯥꯖꯦꯟꯗ ꯊꯕꯛ ꯑꯗꯣ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯔꯥꯖꯦꯟ ꯊꯕꯛ ꯑꯃꯠꯇ ꯆꯠꯊꯣꯛꯂꯝꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯈꯪꯒꯅꯤ ꯅꯈꯣꯏ ꯃꯊꯪ ꯑꯩꯅ ꯑꯋꯥꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯃꯈꯛꯇꯪ ꯉꯥꯏꯔꯗꯅ ꯈꯪꯒꯅꯤ ꯃꯔꯨꯑꯣꯏꯅ ꯔꯥꯖꯦꯟ ꯅꯪꯅꯤ ꯑꯩꯅ ꯌꯥꯝ ꯂꯥꯛꯅꯅꯤꯡꯉꯤꯕꯁꯤ ꯈꯪꯒꯅꯤ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯔꯩꯗꯣ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯔꯥꯖꯦꯟ ꯃꯍꯥꯛ ꯇꯨꯝꯊꯕ ꯁꯨꯌꯥ ꯌꯥꯔꯝꯗꯦ ꯃꯃꯥꯟꯅꯕ ꯕꯣꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗꯁꯨ ꯀꯝꯗꯧꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ ꯃꯇꯝ ꯑꯗꯨ ꯔꯥꯖꯦꯟꯅ ꯍꯩ ꯀꯅꯥꯅꯣ ꯑꯩꯒꯤ ꯀꯥꯗ ꯗꯨꯡ ꯗꯨꯡ ꯂꯥꯛꯂꯤꯕꯁꯦ ꯐꯩ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯍꯥꯛꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟꯒꯤ ꯃꯆꯟꯅꯨꯄꯤꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯃꯣ ꯏꯃꯥꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯔꯥꯖꯦꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯣ ꯏꯆꯟꯅꯨꯄꯤ ꯑꯣꯏꯔꯦ ꯃꯥꯒꯤ ꯅꯨꯔꯩ ꯍꯥꯏꯕꯗꯨꯅ ꯑꯩꯁꯤ ꯄꯨꯔꯥ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯥꯖꯦꯟ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯠ ꯂꯥꯎꯅ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨ ꯔꯥꯖꯦꯟ ꯇꯨꯡꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯆꯪꯈꯤꯕꯗꯣ ꯃꯍꯥꯛꯅ ꯎꯍꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯟ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯒ ꯀꯥ ꯑꯗꯨꯗ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯔꯥꯖꯦꯟ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯥꯖꯦꯟꯗꯣ ꯃꯍꯥꯛ ꯆꯥꯛ ꯆꯥꯐꯝꯗ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ ꯔꯥꯖꯦꯟꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯕꯗꯨꯗ ꯔꯥꯖꯦꯟꯒꯤ ꯃꯄꯥꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯖꯦꯟꯅ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕꯨꯡ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯥꯛ ꯆꯥꯕꯗꯣ ꯀꯥꯕꯛ ꯆꯥꯔꯒ ꯑꯃꯨꯛ ꯇꯣꯛꯊꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯇꯨꯅ ꯀꯥ ꯑꯗꯨꯗ ꯉꯁꯥꯏ ꯆꯪꯈ꯭ꯔꯤꯕꯗꯣ ꯀꯅꯥꯃꯛꯇꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯟ ꯀꯨꯝꯊꯔꯒ ꯀꯥꯡꯈ ꯑꯗꯨꯗ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯀꯥꯡꯈ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟꯅ ꯐꯔꯦꯁꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯗ ꯃꯤꯑꯣꯏ ꯑꯃ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯃꯗꯤ ꯅꯣꯛꯈꯤꯗꯨꯅ ꯂꯥꯡꯕꯒꯤ ꯃꯑꯣꯡꯅꯤ ꯃꯇꯝ ꯑꯗꯨ ꯔꯥꯖꯦꯟꯅ ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯁꯨꯃꯥꯡꯗ ꯂꯥꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝꯗꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯨꯡ 9 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟꯅ ꯊꯣꯛꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯔꯥꯖꯦꯟ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯔꯥꯖꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏ ꯅꯣꯏꯒꯤ ꯅꯕꯣꯛꯇꯨ ꯍꯧꯖꯤꯛ ꯑꯅꯥꯕ ꯍꯦꯟꯖꯜꯂꯦꯗꯅ ꯍꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦꯌꯦ ꯑꯩꯈꯣꯏ ꯈꯔ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯍꯪꯉꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯟꯅ ꯍꯣꯏ ꯄꯥꯕꯨꯡ ꯏꯕꯣꯛꯇꯣ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯅꯤ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯔꯥꯖꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ ꯑꯗꯨ ꯇꯥꯛꯂꯤ ꯃꯇꯝ ꯑꯗꯨ ꯔꯥꯖꯦꯟꯅ ꯃꯕꯣꯛ ꯄꯨꯈꯠꯂꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯕꯣꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯍꯧꯖꯤꯛ ICUꯗ ꯂꯩꯔꯤꯕꯅꯤ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯍꯣꯏꯅꯦ ꯂꯩꯁꯤꯅꯨꯅꯦ ꯁꯦ ꯁꯣꯒꯗꯨ ꯄꯨꯔꯒꯅꯦ ꯑꯃꯨꯛꯇ ꯆꯠꯅꯅꯕ ꯇꯧ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯏꯃꯥ ꯍꯣꯏꯒ ꯂꯥꯛꯂꯒꯦ ꯑꯁꯨꯝꯅ ꯔꯥꯖꯦꯟꯕꯨ ꯍꯥꯟꯅ ꯆꯠꯅꯅꯕ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯖꯦꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡ ꯆꯪꯂꯕ ꯃꯄꯥꯕꯨꯡ ꯔꯥꯖꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯑꯥꯏ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯣꯕꯦ ꯒꯥꯔꯤ ꯑꯃꯨꯛ ꯊꯧꯈ꯭ꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟꯒꯤ ꯃꯃꯥꯅ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯗꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯖꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯣꯟ ꯇꯧꯈꯤ ꯃꯇꯝ ꯑꯗꯨ ꯔꯥꯖꯦꯟ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯕꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯖꯔꯛꯂꯒꯦ ꯍꯥꯏ ꯃꯇꯝ ꯑꯗꯨ ꯔꯥꯖꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯍꯩ ꯀꯔꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯤꯕꯅꯣꯅꯦ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯅꯃꯥꯟꯅꯕꯁꯤꯡꯗꯣ ꯅꯪꯅ ꯎꯅꯕꯁꯨ ꯐꯪꯉꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯟꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯇꯣ ꯅꯥꯔꯦ ꯆꯠꯂꯨꯆꯣ ꯍꯥꯏꯕꯗꯥꯏꯅꯦ ꯏꯍꯦ ꯑꯩꯗꯤ ꯃꯗꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦꯅꯦ ꯍꯩ ꯃꯤꯅ ꯅꯉꯣꯟꯗꯅꯦ
ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯜꯂꯣ 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 ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯟ ꯐꯣꯟ ꯑꯗꯣ ꯍꯣꯏ ꯄꯥꯕꯨꯡ ꯍꯜꯂꯛꯂꯒꯦ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯔꯥꯖꯦꯟꯅ ꯑꯣ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯃꯥꯡꯗ ꯎꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯅꯠꯂꯝꯗ꯭ꯔꯕ ꯑꯁꯨꯝꯅ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯍꯦꯟꯅ ꯀꯤꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯌꯥꯝꯅ ꯅꯥꯁꯣꯟꯅꯅ ꯔꯥꯖꯦꯟ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨ ꯔꯥꯖꯦꯟ ꯇꯨꯡꯗ ꯆꯠꯂꯥꯏꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯔꯥꯖꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯊꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯨꯗꯨꯞ ꯊꯥꯅ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯛꯈꯤ ꯔꯥꯖꯦꯟꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯆꯣꯡꯗꯨꯅ ꯃꯁꯥꯗꯣ ꯂꯩꯃꯥꯏꯗ ꯎꯞꯊꯒꯨꯝ ꯀꯔꯤꯒꯨꯝ ꯇꯧꯗꯨꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯇꯨꯅ ꯔꯥꯖꯦꯟꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯅꯛꯅ ꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯔꯥꯖꯦꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯒꯥꯔꯤ ꯑꯗꯣ ꯒꯤꯌꯥꯔ ꯃꯊꯪ ꯄꯥꯟꯈꯠꯇꯨꯅ ꯃꯍꯥꯛꯁꯨ ꯈꯟꯊꯕꯒ ꯑꯃꯠꯇ ꯅꯪꯗꯕ ꯃꯈꯩ ꯒꯥꯔꯤꯗꯣ ꯁꯤꯂꯔ ꯀꯟꯅ ꯂꯩꯈꯠꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯊꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯧꯔꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯂꯩꯀꯥꯏ ꯑꯗꯣ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯔꯥꯖꯦꯟꯅ ꯃꯄꯥꯕꯨꯡꯕꯨ ꯀꯟꯅ ꯀꯧꯈꯤ ꯑꯗꯨꯒ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯔꯤ ꯒꯥꯔꯤ ꯑꯗꯨ ꯂꯩꯈꯠꯄ ꯇꯣꯛꯄ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯊꯔꯛꯄꯗꯒꯤ ꯔꯥꯖꯦꯟ ꯈꯪꯂꯩ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯒꯥꯔꯤ ꯑꯗꯣ ꯐꯥꯕ ꯅꯪꯍꯧꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯌꯨꯡꯕ ꯄꯣꯁ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯔꯥꯖꯦꯟ ꯃꯁꯥꯗꯣ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯑꯗꯨꯒ ꯔꯥꯖꯦꯟꯒꯤ ꯃꯄꯥꯕꯨꯡꯁꯨ ꯆꯦꯜꯂꯛꯂꯤ ꯃꯇꯝꯗꯨ ꯌꯥꯝꯅ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ ꯉꯁꯤꯗꯤ ꯄꯨꯡ 10 ꯇꯥꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯤ ꯔꯥꯖꯦꯟꯁꯨ ꯕꯣꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯃꯤꯠꯇꯣ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯣꯀꯨꯜ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯂꯥꯌꯦꯡꯂꯛꯄꯅ ꯈꯔꯗꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯄꯥꯔꯤꯗꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯕ ꯌꯥꯔꯤ ꯑꯗꯨꯕꯨ ꯕꯣꯀꯨꯜꯗꯤ ꯁꯥꯟꯅꯕ ꯏꯌꯥ ꯌꯥꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯦꯟꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯈꯠꯇꯨꯅ ꯑꯦꯗꯃꯤꯁꯟ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ICUꯗ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟ ꯕꯣꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯏꯃꯥꯟ ꯃꯥꯟꯅꯕꯒꯨꯝ ꯇꯧꯔꯤ ꯃꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯁꯤꯟꯕ ꯃꯥꯜꯂꯤ ꯍꯥꯏꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯅ ꯑꯣꯏꯔꯝꯒꯅꯤ ꯃꯗꯣ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯃꯥꯈꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗꯨꯗ ꯍꯥꯏꯔꯛꯏ ꯄꯥꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯍꯥꯛꯅ ꯆꯤꯡꯅꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯤꯔꯛꯈꯤ ꯃꯍꯥꯛ ꯌꯨ ꯉꯥꯎꯕꯗꯒꯤ ꯇꯧꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤ ꯑꯈꯪ ꯈꯔ ꯄꯤꯔꯛꯄꯗꯒꯤ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯒꯤꯌꯔ ꯄꯥꯟꯈꯠꯇꯨꯅ ꯊꯧꯔꯛꯄꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯤꯠ ꯑꯁꯦ ꯁꯣꯏꯗꯅ ꯇꯥꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯋꯥꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯏ ꯇꯤꯟ ꯁꯪꯅꯗꯨꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤꯗꯣ ꯃꯃꯤꯠꯇꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯈꯔ ꯂꯩꯔꯒ ꯇꯞꯅꯗꯤ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅꯗꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯝꯕꯗꯤ ꯉꯝꯗ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯀꯨꯜ ꯑꯃꯗꯤ ꯔꯥꯖꯦꯟ ꯃꯈꯣꯏꯁꯨ ꯄꯥꯔꯤꯒꯤ ꯃꯇꯧꯒꯨꯝꯅ ꯃꯤꯠꯁꯨ ꯌꯥꯝꯅ ꯁꯦꯡꯅ ꯎꯕꯗꯤ ꯑꯣꯏꯗꯦ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯔꯥꯖꯦꯟ ꯕꯣꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯅꯥꯗꯨꯅ ꯂꯩꯔꯕꯁꯨ ꯔꯥꯖꯦꯟ ꯕꯣꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯇꯝꯅꯕ ꯑꯃꯗꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄꯁꯤꯡ ꯂꯦꯞꯇꯨꯅ ꯇꯧꯔꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯜꯂꯨꯕ ꯃꯤ ꯑꯃ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯜꯂꯨꯔꯦ ꯍꯥꯏꯖꯔꯨꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕ ꯊꯣꯛꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯉꯥꯛꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯐꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯤ ꯃꯁꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯐꯝꯗꯨꯅ ꯋꯥ ꯈꯟꯅꯔꯝꯂꯤꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯅ ꯃꯈꯣꯏꯅ ꯃꯃꯥꯡꯊꯛꯇ ꯅꯨꯔꯩꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯋꯥꯔꯤ ꯂꯤꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯌꯥꯝꯅ ꯁꯥꯎꯈꯤ
ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯏ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤ ꯑꯃꯒꯤ ꯀꯤꯌꯔꯕꯨ ꯃꯥꯡꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯈꯜꯂꯗꯨꯅ ꯑꯁꯥꯎꯒ ꯄꯨꯝꯅꯃꯛ ꯐꯥꯊꯗꯨꯅ ꯅꯨꯔꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯔꯥꯖꯦꯟ ꯒꯣꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯔꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯂꯥꯛꯇꯨꯅ ꯔꯥꯖꯦꯟ ꯒꯣꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯅꯨꯔꯩꯗ ꯍꯥꯏꯖꯈꯤ ꯑꯃꯗꯤ ꯈꯨꯔꯨꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯅꯨꯔꯩꯅꯁꯨ ꯃꯈꯣꯏꯗ ꯉꯥꯛꯄꯤꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏꯒꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯀꯜꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯃꯁꯥ ꯃꯎ ꯇꯦꯛꯈꯤꯕ ꯁꯣꯏꯈꯤꯕ ꯃꯃꯤꯠ ꯃꯝꯂꯤꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕ ꯅꯠꯇ꯭ꯔꯤ ꯍꯟꯖꯤꯟꯕ ꯌꯥꯔꯣꯏꯗꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯨꯔꯩꯁꯨ ꯉꯥꯛꯄꯤꯔꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯗ ꯔꯥꯖꯦꯟ ꯒꯣꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯅꯥꯕꯁꯦ ꯐꯔꯛꯂꯔꯣꯏꯗ꯭ꯔꯥ ꯏꯕꯦꯝꯃꯅ ꯑꯃꯨꯛꯇꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯔꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯐꯕ ꯀꯔꯃ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯃꯈꯥ ꯇꯥꯅ ꯃꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯈꯣꯏ ꯍꯦꯟꯅ ꯑꯅꯥꯕꯗꯣ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯥꯖꯦꯟ ꯒꯣꯀꯨꯜ ꯑꯃꯗꯤ ꯄꯥꯔꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯃꯗꯤ ꯅꯤꯁꯥ ꯆꯥꯕꯒꯤ ꯊꯕꯛ ꯇꯣꯛꯊꯣꯛꯇꯨꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯐꯕ ꯂꯝꯕꯤꯔꯣꯝꯗ ꯆꯪꯁꯤꯟꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀ꯭ꯂꯕꯀꯤ ꯑꯆꯧꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯃꯝ ꯑꯣꯏꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯪꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯅꯥꯕꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯇꯨꯅ ꯃꯃꯤꯠ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯝꯕ ꯑꯃꯝꯕꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯈꯤ꯫ ꯁꯣꯝꯗ ꯅꯨꯔꯩꯁꯨ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥꯗ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯕꯗꯨꯗꯗꯤ ꯃꯃꯥꯅ ꯅꯨꯔꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯥꯏꯍꯟ ꯇꯧꯕꯤꯗꯨꯅ ꯇꯤꯟꯀꯣꯛ ꯂꯥꯏꯀꯣꯛ ꯄꯤꯈꯤ ꯑꯃꯗꯤ ꯂꯩꯈꯥꯏ ꯇꯧꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯃꯍꯩ ꯇꯝꯊꯅꯕꯒꯤꯗꯃꯛꯇ ꯅꯨꯔꯩꯒꯤ ꯃꯃꯥꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯅꯨꯔꯩꯅ ꯑꯗꯨꯃꯛ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯔꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯅꯨꯔꯩꯅ ꯃꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫